पाव लमदम असिदंगसी ऑगस्ट 13 गी नुमित असिदा मरैबाकीदमक ब्रिटिश की मायोक्ता सोंगनखिबा निंगतम लालदा थवाइना पोंथा पीख्रबा अथौबसिंगी मफमदा इकाई खुमनबा उतले रूट कैनल ट्रीटमेंट की मतंगदा डॉक्टर फैरोइजम हेरोजितना डेंटिस्ट्री द पेटेंट फंगबा अहानबा मणिपुरी मचा ओइरे ऑस्ट्रेलिया की मेलबर्न दा पांथोकदौरिबा 15 सुबा इंडियन फिल्म फेस्टिवल ऑफ मेलबर्न दा अहानबा ओइना उतननबा अवांग नोंपोक्तगी फिल्म सिंह खंगतपदा हौबम पवन कुमार की 3 सुबा फीचर फिल्म जोसेफ की मचा यावरकले खरमजरी अहानबमक्तदा आईएसकॉम न्यूज मीडियम ताबिरिबा ख्वाई पुनमकी मफमदा ngasi ऑगस्ट 13 ब्रिटिश की खुदगी इरमदा मसिबु मिखा पोंदनबा होनबदा नोकना थवाई कटखिबा अथौबसिंगी मफमदा आईएसकॉम की माइकैदगी अथौबसिंग अदुगी मफमदा इकाई खुमनबा उच्चरी हौजे पाउ संदोकना पिजरी ngasi ayu anganbada manipur ki chief minister n biren singh na suluchingduna mahaki council of ministers mla singh loinana makok thongba government ki official kya ga loinana moirang khomda leiba hicham yaicham pata athauba bir tikendrajit ki faida bungda leisu katuna ikai khomnaba utke teliba miyamna achauba athauba asigi mafamda ikai khomnaba utlaba matungda chief minister n biren singh na amuk imphal ki palace compound da leiba thangal gi konungda अमुक लाक्तुना अथौबा थंगाल जनरल की सक्तमदा लैकटखे तुंगदा मफम अदुदसु मणिपुर राइफल्स की कंटिंजेंट अमना अथौबा सिंगी मफम द गन सैल्यूट पीदुना इकाई खुमनबा उठखे तुंगदा पाउमी सिंग उनबा अमदा एन बिरेन सिंगना मतम अमदा ब्रिटिश की मखुतगी मणिपुर बुकन्नबा अमदी मिखा पोंदनबा सोकनखिबा लाल अदुना para ama tamlaga aikhoina hauzik political gi khetna ba thamdana lamdam asibu amata oina leiminana ba hona minasi haikhi maya mamangda thoguri handaki sina moana koi nuna wakhal khajaba matam ina ga sina na अथवा तौबी सिंदे ना मोय इलेक्शन पांथोकगा लोइना आइकोना बुवारी सिंगु निंगसेगा मसिगी अमदि तुंगी लाखदबा मिरोल अमदि फिट थंगरिबा पॉलिटिकल की खनबा साली Nakalamurumda Organizing Committee of Patriots Day Observation Sinduna Patriots Day ga mari lainana miyangi oiba thorum amangasi singjamai thoksom lekai Youth Welfare Organization gi Community Hall da pangthokre ngasi gi thorum aduda Social Activist RK Meghen atopa maming ningthemsa sanayaima amade Senior Citizen Forum gi President Thoksom Ibo Pisak Singh Anina Chief Guest amade Guest of Honor oina saruk yaduna pangthokhe thorum adugi Manung Sanna Social Scientist Dr. Dhanabir Laisram Amadi Kabui Samiti Manipur ki President D.L. Kabui Anina Resource Person Oina Wangangki. Thaubal District Tasu District Administration Thaubal Amasung Tongan Ba Loop Singna Senduna Chamaga Kuntra Humdoirak Suba Patriots Day gi Palan Thoram Pak Sana Pangthok Nakhi District Administration Thaubal na Senduna Thaubal District ki Election Counting Hall da Pangthokpa Mapung Oiba Thoramda Deputy Commissioner Thaubal Ahanthem Subha Singh IAS na luchingduna Athauba Bir Tikendrajit amasung Thangal General gi photo da laikatuna ikai khonaba utke ngasi palan thorum aduga mari leinana wangangwada Deputy Commissioner Ahanthem Subhas na hai Patriots Day gi palan thorum asi aikhoina leptana pangthoktuna lakle thorum asigi maru oiba pandamde ngasi gi haurakliba mirol asida mama lebak ningbagi wakhalol adu hena pokhannabani masida natana haukiba puwari gi thodok asidagi aikhoina matam aduda Lingzel manadabagi maithiba nangkhibani haibasisu aikhoigi haujikki mirolna nainaba mathau tai aikhoi masel amatu oina punsilaba matamdata aikhoina matam punamakta mai pakani maram asina saukhatpa tangdu laita ba Thaubal District Manipur amadi India oina ba aikhoi wakhalol amatta oina nungsi chanana hingminasi haina miyamda appeal tawkhi ngasi thawramaduda AC Thaubal Arvind Hanglem 3rd IRB gi COS Hemanta ADM Thaubal B Lokeshwar Sharma
District asigi civil amasung uniform ki mokok thongba officials sing tongan ba department sing district level officers sing susaruk yakhi District, Manipur, India, kita maksudnya sokat na bukan na pada makin function minasi. Shahid Bir Tikendrajit Ningsing Globe Memorial Trust Silchar na Sinduna Chamaga Kuntra Humdoirak Suba Martyrs Day gi Thoram Silchar gi Itkhola Idga Rota Leba BJP Office ta BJP Manipur Pradesh ki General Secretary Oibatanatana Building and Construction Workers Welfare Board ki Chairperson su Oiriba K Sarat Kumar Singh na Chief Guest Oiduna Pangthokhi Ngasigi Thoram aduda Shahid Bir Tikendrajit Ningsing Globe ki President Satyendra Singha Silchar Constituency MLA Dipayan Chakraborty, Manipuri Development Council Assam ki Chairperson Rina Singha, All India Radio Amadi Manipuri Sahitya Parisad ki Y Kunjalal Singha, BJP Vice President Kasar District ki Amia Kanti Das, Professor Amadi Manipuri Sahitya Parisad ki CEC Member Y Praphulo Singha, Kasar District BJP ki General Secretary Shishanta Sekhar Palna, Chief Guest President Guest of Honor Oiduna Saruk Yaduna Pangthokhi. Mapan Manipur da August 12 Patriots Day gi thoram afam kya da pangthok na bagum apun ba jari bonda ngasi 13 August Patriots Day Observation Committee 2024 na Lala Rural College ka khusam na duna Hailakandi District ki Lala Rural College Auditorium da mapung fa na pangthokre ngasi pangthok khiba thoramadu da Inner Manipur gi MP Dr Bimol Akoizam na Chief Guest oikhi thoramadu da Lala Rural College ki Principal Dr Hima Bratta Chakravarti na Thorongi President oikhi Ayukta Firal Singhatuna Thoram Hawdokhi matungda miyamgi khongsat ama Chengbil dagi Rural College Phawduna Lala Town Phawba satki athawbagi mitamda miyam na ikai khumnaba utpo oina laisu katnakhi Art competition amadi recitation na singba sangyeng gi thoram pangthokhi Thorongi Chief Guest MP Dr Bimol Akoizam na haikibada I mari haibasi akanba jatni Puwariga Sagon Nariba, Mapan Lamda Laiba, I Mari Singna, Akoigi Athoba Singi Mafamda, Thoram Pangthokpa Asi, Yamna Nungsi, Manipurda Laiba, Mi Kuding Magna Laibak Ning Banate, Mapanda Laiba, Akoisu, Mapanda Ima Laibak Ningli, Haibasi, Nasi Akoina Pangthokliba, Thoramasi and Kudamni Hairuduna, Akoigi Puwari Amadi Akoigi, I Masel Punsinduna, Awangba, Apunba Pangal Amasagat Jagadabani Haiki. Maitai Chaingak na sinduna ngasi sawumbung dalaiba Biramangol College ta hangiba relief camp ta athauba singining sing numit ki thoram pangthokre thoram adugi saruk ama oina iraibag iramdam asigidamak thawaina pontha pi khraba athauba singi mafamda laisu katuna ikai khumnaba utpaga loinana relief camp aduda lairiba angang singna saruk yaba isai changdamna ba amsu pangthokhi thoram aduga mari lainana political activist sapam kangleipal na phongdokhibada athauba singining sing numit na lakpa asida Layoi Kraba Ahal Singa Sagat Lamba Manipurgi upon Magi Saktamasi, Aikoi Amata Oina Punsinduna, Ngakmin Naba Matautai Haina Fongdoki. Nasi Athoba Singing Ningsing Numina Lak, but the Layoi Kraba Paipu Sing Dunai Koida Amogana Ningsing Halivasi, Aikoi Masel Punchino, Aikoi Masel Kanaganu, Maitei Masel Gyoiba upon Mataunana, Manipurgi Amkaisa, Kangadabani Magi Ningtam Ngakadabani, Adugumba, Aikoigi Lanting, Dugidamakta, Aikoin Kiroi Davani, Aikoi Masel Amagamaga Hunaroi Davani, Aikoi Maselgi upon Bagitauna Duna, Manipurgi, Adugumba, Mapangal Leba, Akoigi. Sakta Mama Sagalakanda, Aikoigi Ninkata Mangakpangam Gane Havigi, Tona Adugumba, Pauselado, Nasi Atoba Singi, Nixing Misina Piri Haidana, I ma'am the Tamzing.
Kakching district ki manung chana laiba Langmaidong Higher Secondary School da ngasi school asigi oja sing amadi mahiroi singna athoba singi palan thoram numit pangthokre thoram asigi manung sanna athoba singbui kai khumnaba utba oina oja amadi mahiroi singna athoba singi khubamda leisu katki mahiroi singna athoba singbu saithaba saireng amadi isai kyasu lanthokhi makok mathang ta khraba singda achamba khudol potsu pikhi Manipur ki tongan mafam da pangthok nabagum chamaga kuntra humdoirak suba leibak ningba ningsing thoram ningol club na susinduna hairok part 2 bazar da athoba singi photo da leisu katuna ipa ipu singa sigi thauna lingjel makoina leibak asigi kathok piramba sing ngasigi mirol amuk hanna ningsing hanna ba thoram pangthokre All Thobal District United Committee Organization Aduko na susinduna Manipur Imalaiba ki damak thawai kat khraba athoba singbu ningsingduna ikai khumnaba utpagi thoram ama oina khongjom Sivanagar da leiba athoba singi khubamda pangthokre Khukampal amadi Aduko gi thongmi kayana sarukyaduna pangthokiba thoram aduda Aduko gi President Rajan Laisangthem amadi Khukampal gi President Ima Maipak Nalusingduna athoba singi mafamda haikat laikat tambaga loinana minute ani tumina leptuna laikhidraba layoi kraba athoba singi mafamda ikai khumnabasu utkhi Imphal West District ki manung sanna laiba Catholic School Kanchipur da ngasi 13th August Patriots Day pangthokre Patriots Day gi thoramasida school asigi principal Father Koli Emmanuel Vice Principal Father Titus Jimas Headmistress Sister Caron Oja Singh amadi Mahiroi Singna athoba Thangal General amadi Bir Tikendrajit ki photo da laikatuna ikai khumnaba utkhi loinana Principal Father Koli Emmanuel na Mahiroi Singda athoba Thangal General amadi Bir Tikendrajit ki maramda sugaina thamkhibaga loinana makhoina maraibak mazati gidamak khotnaramba kathoklamba singgidamak singthakhi loinana haurakliba mahiroi singnasu matau tamduna maraibak mazati bu nungsibiba mathongna maringjel leiba misak amamam oinabagidamak pautak sing pikhi Residential School ama oiba Wisdom Foundation Khangabok na su chamaga kuntra humdoirak suba Patriots Day gi thoram ngasi Khangabok da leiriba School asigi hall da pangthokhi mapung oiba thoram oina School asigi Principal Laishram Sobaha School Management Committee gi Vice Chairman K.S. Subol amadi Founder L Bandana Devi na luchingduna Oja Singh amadi Mahiroi Singna ing soklisi maga chanipan marifudra mathoigi Anglo Manipur Warda Thawai na ponthapi kraba athauba Jubras Tikendrajit amadi Thangal General gi mafamda lei amadi maira katuna ikai khumnaba utkhe Mahiroi Singnasu leibak ningba isai saireng amadi drama na singba kayagi changdamnabasu utkhe Deputy Commissioner Thobal Ahanthem Subhas ki midyang makhada District Police Headquarter Thobal District Health Society Thobal Lions Club Thobal Greater Centurion amadi Association of Voluntary Blood Donors Manipur Thobal District Branch na District Hospital Thobal ge Blood Center and Transfusion Unit amasung State Blood Cell gi mateng galoinana ngasi chamaga kuntra humdoirak suba Patriots Day gi thoram ga mari leinana nongmagi oiba voluntary donation camp ama District Hospital Thobal da pangthokre Nupi mari yauna punamioi kuntaret na lemna EP kiba blood donation camp aduga mari leinana Association of Voluntary Blood Donors Manipur Thobal District Branch ke Secretary Nabakumar TC na fongdorakpada Imalebak Manipur gi ningtambangak na bohotnabada thawai na ponthapi kraba Jubras Tikendrajit Thangal General amadi Sakhang haudraba athauba punamapu ikai khomnaba oina ngasigi EP bagi thoramasi pangthokpani ngasi piriba asina hauzik leiba kidamak lanthengnariba soktuna leiriba athauba singda mateng pangba ngamlagani haikhi British Wilam Sasan Manipur su masi sando na bahona bada Imalaiba Manipur bu kandaba yade haibi wakhalda khoi ipaipu Bir Tikendrajit amsung Thangal General amsung aikhoina khanghaudaba khoi hero sing asida khoi Manipur amasung tungan tungan mafam singda thauba sing buning sing ba amasung makhoi gi ngam jatpo
ꯅꯦꯟꯅꯕꯒꯤ ꯗꯃꯛꯇ ꯉꯁꯤ ꯃꯤꯔꯣꯜꯅ ꯄꯥꯡꯊꯣꯛꯄ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯑꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯊꯧꯕꯥꯜ ꯈꯥꯡꯉꯕꯣꯛꯇ ꯂꯩꯔꯤꯕ ꯕ꯭ꯂꯗ ꯁꯦꯟꯇꯔ ꯑꯁꯤꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯊꯧꯕꯥꯜꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯊꯧꯕꯥꯜ ꯑꯗꯨꯒ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯜꯊ ꯁꯣꯁꯥꯏꯇꯤ ꯊꯧꯕꯥꯜ ꯂꯥꯌꯟꯁ ꯀ꯭ꯂꯕ ꯊꯧꯕꯥꯜ ꯒ꯭ꯔꯦꯇꯔ ꯁꯦꯟꯆꯨꯔꯤꯌꯥꯟ ꯑꯃꯁꯨꯡ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯐ ꯚꯣꯂꯟꯇꯔꯤ ꯕ꯭ꯂꯗ ꯗꯣꯅꯔꯁ ꯃꯅꯤꯄꯨꯔ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯕ꯭ꯔꯥꯟꯁꯀ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯑꯩꯈꯣꯏ ꯏ ꯄꯤꯕꯒꯤ ꯊꯧꯔꯝ ꯑꯃ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯕ꯭ꯂꯗ ꯕꯦꯡꯛ ꯑꯁꯤꯒ ꯈꯨꯠꯁꯝꯅ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯕꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯅꯨꯄꯤ 3 ꯌꯥꯎꯔꯒ ꯃꯤꯑꯣꯏ 19ꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏ ꯄꯤꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯃꯅ ꯑꯩꯈꯣꯏ ꯂꯥꯛꯄꯤꯔꯤꯕ ꯗꯣꯅꯔ ꯈꯨꯗꯤꯡꯃꯛ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏ ꯑꯅꯧꯕ ꯐꯥꯔꯁ ꯇꯥꯏꯝ ꯗꯣꯅꯔꯁꯤꯡ ꯂꯥꯛꯄ ꯌꯥꯎꯏ ꯑꯗꯨꯒ 24-25 ꯇꯥꯏꯝꯁ ꯄꯤꯕ ꯌꯥꯎꯔꯤ ꯍꯥꯏꯔꯤꯕ ꯏꯁꯤꯡ ꯑꯁꯤꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯤꯖꯤꯂꯤꯇꯤ ꯅꯪꯂꯕꯁꯤꯡꯗ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯀꯦꯝꯞꯁ ꯄꯥꯡꯊꯣꯛꯆꯕ Sports and Cultural Organization TSCO Texamna Sinduna Organization Asina Leptana Satarakpa Nifurak Suba Atauba Singing Sing Nomet Amasung Nipan Lak Suba Mithoi Mihelaba Mahiroi Sing Oktuna Pungning Thokat Pagi Thoram Ngasi Tekcham Ikop Ningthau Laibung da Pangthokre Thoram Maduda Sapam Gram Pansayat ki Chairperson Yumnam Landhoni Debina Athoiba Mithung Len Texam Gram Pansayat ki Chairperson Langpok Lakpam Damayanti Debina Thoram Mapu Aduga Yoreka High School Sapam gi retired headmaster El Siamo Tekcham High School gi headmaster T Ningyai Khongjom Standard English School Sivnagar gi Principal El Siamananda amasung Manipur lenga ki BWD gi Educative Engineer Des Komolna akhanaba mithunglen sing oina saruk yakhe Thaurangi sarukama oina kumjali singamaga chanipan marifudra mathoida Imaleba ki damak thawaina ponthapi kraba athauba sing Yubaras Bir Tikendra Zet Pogna Brazaba Shemasung Thangal General gi photo da miyamna laisu katuna ikai khumnaba otke Athauba Singhi Thawai Mirelna Ingna Chikna Pothana Lainaba Miyamna Minute Ani Tumina Leptuna Awabasu Fongdoke Bosemna Loba ISSLC exam 2024 Amasung CBSC New Delhi gi SS exam 2024 da Texam Khungangi Oina Mithoi Mihelaba Mai Paklaklaba Mahiroi Singda Tongan Tongan ba award sing sale certificate na chingba yen thoktuna pungning thogatke Dr. Fairoism Herozitna Dentistry the patent fangba ahanba Manipur macha oire hairiba invention ase root canal treatment RCT gi matamda yagi root canal length on baga mari leinai RCT success oina ba root canal gi asang ba on ba haibase yamna maru oi clinic ta pambai anida root canal gi asang ba asi oli ahanbada x-ray gi pambai amasung akon bada apex locator gi matengna on ba yai adubu x-ray season na ba Haksang da Pataba Oi, Aduga Apex Locator gi accuracy se chada Marifudagi Hantai, Aduga pacemaker hapa anaba singda sizinaba yade Maramaduna, Anoba method Asina Kwaidagi Hena, Mioibaga Chanai, Masida special oiba Haksang da Chunaba Dai Makal Amakak Sizinaduna, root canal length asi accurate oina on bangam hale, Yagi lying da patient singda awaba. Amade root canal tauba matamda thokpa yaba asoiba kayadagi ngakthokpa ngamba invention oibana government of India na masak khangduna Dr. Fairoism Herozit ki invention asi patent pirakpani maha kongpal kongkham lekai Imphal East leiba PS Sarat Singh amadi PS Sobita Devi gi machanipa ahalne Mahak Hauzi Composite Hospital CRPF Guwahati Assam da Chief Dental Surgeon rank ta commandant oina Thausu Puri Lamlai Assembly Constituency ki Takhel Sanjanbam Gram Panchayat ki manung sanna laiba Takhel dagi Kangu Chingchat li balambi amasung Takhel gi akoibada leidiba lambi sorok sing lengak na numit tarani fawagi manung da semdrabadi lambi thingba yauna khongjang changsilagani haina Takhel apunwa mera lup ki secretary Pebam Sonia na phongdokre mahak na makha taraduna Takhel khun asida leidiba lambi thong ase adukki matik phattaba haibabu chatnari balambi ase leikhom lainang ngakta oibana hojikti law lingba yabagi phibam da leire mamang da lambi asigi matang da AC adugi MLA da hanjin haikiba leirabasu ngasi fawba thabak ta onthorokpa leite maramaduna paliba lengak asina khul asida leiriba lambi thong athubada midyang changbiu numit tarani fawbagi manung da lengak na midyang sangak taba tarabadi Takhel maikaida lambi thingba yauna tongan ba khongjang changsilagani haike Nakalamurum da hiramasiga mari lainana Kanguching Kuno Village Authority gi member Khundrakpam Ibeton na phongdorakhibada Takhel dagi Kanguching fawgi chatnariba lambi asi aduki matik phibam sadre hana leiramliba Koilas lambi asigi mathakta
Lengang Haijin Banamaram Oraga Lambi Asida Achat Awok Tauriba Taubada Nungaitabada Natana Gari Tusinba Masing Tingamdre Sinmina Nam Nalaiba Lam Oibana Gari Masa Tongraga Tabak Suchat Luraga Nomidang Halapada Gari Tusinduna Dr. Yongnaba Asida Sunatana Cycle Tongraga School Chatlam Basatra Singsu School Chatpada Kudong Sadabana Lyric Tambaleptuna Ledakpa Numit Yamle Maramaduna Pali Balenga Asina Atubada Mijing Sangbina Ba Mari Lainaba Singi Punging Chingsilaki Aku takin kungangi takin gilamben kayak saya puire matang puire fatabat sarkana subing am ta sangbi de aduna aku gilamben kayak satpada aku gi lau hunba lau thaba yare lamben se yamna nuai tre aku takin kungangi se aduna sarkana bing khara sangbi aku takin gi lamben se sarkana khara ming jangbi sukui ba suku ka sibaw ba ta takin gi habada katim ta hanna tuna amata yeng bi de sarka singina ta ul se karino habja aku ju saunginge suku ngai ta ba takin gi lamben se sung tin nuai ta ba se duki mati warau jaw aku gi takin gi mara pai bisne yang kana aku yam na nuai jata ba ma pukse aku gi lamai kendra gi email na su aku hanjan hanjan budi hajaru ba ne hanna su yeng direkte dugo laibang ni ko thok pani tawraga matai matai de pesala thamade nung chu matam dri sat pa ko se amata yadre ni sida accident taw ba khotpa yaure aduna masigi matang jide aku chu yam na saunging ba ma poe sukana hajaru ba moina ngasi ba da hanna su yeng bide ta su ta bide haide habadi phanadi yam na koi hajaru de ma ba mi sapa salaga dubu ngasi ba da mo hoi chu mai chu karin ta habidre aduna masigi se athu ba matam da sarkana mi am ta sangbiyo khoi ki takengi lamben se atuki matik nuai tre masigi mafam de nung chu ba matam da ti Takhen dagi na kam jing ta balam bi si matik si la na ba hona bata atuki matik akoi yam na khudong sa dre sorok da chapai ma hota akoi lauri da labuk ta kumba ga chale habi maram di sorok koilas mathak sida hosi laingang haijale banina second tour gai masa tour adagi ate gari acho bhokta sapa suya yadre gari ma lakpada akoi gari ma thaina bamsu leite aduna ana ba pokapada ana ba silamgang de sibi ki phibam da leire hojik gari masa tonga ayukta hajira sakhi basi ahinga halakpada Gari long e haidana amuk pukhanare Assam ki Haila Kandiyam di Sonaida 13 August ki thoram saruk yabal lakhiba Inner Manipur ki MP Angomsa Bimol Akoi Zambu Silchar Airport Tataram Okre Kasar District Congress ki General Secretary Dr. Maimon Santi Kumar na Maitai Khudai Khudol Tamduna Taram Okhi Lalagi Observation Committee gi amadi Tolen Maitai gi Maikai Dagisu MP Angomsa Bimol Akoi Zambu Taramna Okhi Assam Police na Kokrajar Chirang Umang Singdagi Lalhaulup Sem na Bokot na Ramba Mioy Kun Kulaiga Kona na Fagat Pangamkre Haukibatha Ahum Mari Dagi Lalhaulup Sem na Bokot na Mioy Singasi Police na Haiba Taraduna Masa na Paiba Kulai Sing Thadoki Makoi na hand over Taurakraba Kulai Sing Adudi Single Shot Rifle Taruk Magazine Yauba Pistol Mari 36 HE Grenade Ahum AK Rifle Ammunition Manga Kapayariba Nongmai Maru Yangkai Mari Asina Chingba Sing Asine Information and Broadcasting Ministry na private satellite TV channel singna tongan disaster amadi calamities ki video sing utpa matamda matam amadi mafam hap naba advisory issue tawkre advisory asigi matung inna natural calamity thokpa matamda thokliba numit adudagi hauraga chap manaba video sing adu matam sangna sizinaduna utpana maram oiraga miyamda chamam naba pokhale chamam naba asi kokhanaba gidamak TV channel singna video sing utpa matamda thodok thokriba mafam amadi matamgi stam sizinanaba khanghalakle Masigumba Thodogasi telecast of Matamda TV channel Singna program gi court chap chanangak pasatnaba advisory asina makhatana kangalagli. Lakliba August ki tang tara manga dagi kun manga fawo Australia gi Melbourne da pangthok kadoriba tara manga rak suba Indian Film Festival of Melbourne gi Beyond Bollywood section da ahanba oina utnanaba awang nungpok tagi film sing khangat pada haubam Pawan Kumar gi ahum suba feature film Joseph ki macha yaurakle hairiba film asi lagliba August ki tara tareta Australian premiere oina utpa haugane punna minute marifu manga sangba film asi da football sanabada Mathawai yauzaba inkhalakliba David Kauba nupa macha ama Manipur da oiba kanglop masel gi marakta ungkhatnaba Loinana lalhaubagi irang laibana mayum halakidaba mahaki apopa Joseph na machagi khongul liba fanglaktraba matamda
पुलिस की मनाक्ता चट्टुना पाउ पीबा चट्पा मतमदा मचानुपा डेविड इम्फालगी मिरेल संग अमदा सीदुना लेरंबा थेंगनखिबगी वारीना मपुंगुबा फिल्म असिगी वारी ओइरी जोसेफ की मचा हाइबा फिल्म असि हानना ममांगदा इंडिया मनुंग अमदी मपानदा पांगथोकिबा फिल्म फेस्टिवल कयादा माइपाकना उतखरबा फिल्म अमनी हौजिक लोइसलकपदा मरोइबा पाउ अमुक हना पिजरी लमदम ngasi August 16 gi numit asida maribakidamag British ki mayokta soknakiba ningtam lalda thawaina pontha pikraba athauba singi mafamda ikai khumnaba utlei root canal treatment gi matang da Dr. Fairoizam Herozitna dentistry da patent fangba ahanba Manipur macha oire अमदे ऑस्ट्रेलिया की मेलबर्न पांगथोकदौरिबा 15रक सुबा इंडियन फिल्म फेस्टिवल ऑफ मेलबर्न दा अहानबा ओइना उन्ननाबा अवांग नोंगपोक्तगी फिल्म सिंग खंगतपदा हाउबम पवन कुमार की अहुम सुबा फीचर फिल्म जोसेफ की मचा यावरकले हौजिक फाउबगे ISCOM न्यूज़ न पिजब मणिपुरी पाउ मतंग असि लोइजरे मिलिंग ताबिरिबा पुनमक पोमुका नखरुमजरी।